ꯈꯨꯔꯨꯝꯖꯩ ꯃꯌꯥꯝ ꯉꯁꯤꯗꯤꯅꯦ ꯃꯌꯥꯝꯗ ꯋꯥꯐꯝ ꯑꯝꯇꯪ ꯁꯨꯝ ꯊꯝꯖꯒꯦꯕ ꯍꯌꯦꯡ ꯁꯦꯞꯇꯦꯝꯕꯔ ꯇꯥꯡ 19ꯁꯤ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯄꯨꯡ 1 ꯑꯗꯒꯤ ꯏꯝꯐꯥꯜ ꯀꯪꯂꯥꯗ ꯄꯨꯡ 1 ꯂꯥꯛꯀꯅꯤ ꯍꯥꯏꯔꯤꯕ ꯑꯁꯨꯛ ꯀꯨꯏꯅ ꯆꯍꯤ 2 ꯍꯦꯟꯅ ꯂꯥꯟ ꯁꯣꯛꯅꯗꯅ ꯑꯋꯥ ꯑꯅꯥ ꯇꯥꯔ ꯂꯩꯕ ꯃꯇꯝꯁꯤꯗ ꯀꯩꯒꯨꯝꯕ ꯋꯥꯐꯝ ꯑꯃꯨꯛ ꯐꯣꯡꯗꯣꯛꯈꯤꯗꯕ ꯑꯦꯛꯁꯦꯞ ꯅꯨꯄꯤ ꯑꯅꯤꯈꯛ ꯑꯩꯈꯣꯏ ꯇ꯭ꯔꯥꯏꯕꯦꯜ ꯅꯨꯄꯤ ꯑꯅꯤꯈꯛ ꯅꯦꯀꯦꯠ ꯄꯦꯔꯦꯠ ꯇꯧꯔꯨꯕꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯛꯈꯤꯕꯗ ꯅꯠꯇꯅꯅꯦ ꯀꯩꯒꯨꯝꯕ ꯋꯥꯐꯝ ꯑꯝꯇ ꯐꯣꯡꯗꯣꯛꯇꯅ ꯃꯌꯥꯝꯁꯤꯅ ꯀꯩꯒꯨꯝꯕ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯛ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯧꯔꯤꯕ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯃꯇꯥꯡꯗ ꯀꯔꯤ ꯃꯣꯠ ꯂꯩꯕꯒꯦ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯃꯣꯠ ꯐꯣꯡꯗꯣꯛꯅ ꯈꯣꯠꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯕꯗ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯀꯩꯒꯨꯝꯕ ꯋꯥꯐꯝ ꯑꯝꯇ ꯐꯣꯡꯗꯣꯛꯇꯅ ꯂꯩꯈꯤꯕ ꯑꯗꯨꯒ ꯍꯌꯦꯡꯁꯤ ꯑꯩꯈꯣꯏ ꯃꯤꯖꯣꯔꯥꯝꯗ ꯑꯁꯥꯝꯗ ꯀꯩ ꯄ꯭ꯔꯣꯖꯦꯛ ꯀꯩꯀꯩ ꯁꯪꯒꯥꯕ ꯈꯣꯠꯄ ꯈꯔ ꯇꯧꯕ ꯈꯣꯠꯄꯒꯤꯗꯃꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯑꯃꯗꯤ ꯏꯂꯦꯛꯁꯟ ꯀꯦꯝꯄꯦꯟꯒ ꯃꯔꯤ ꯂꯩꯅ ꯂꯥꯛꯄ ꯈꯣꯠꯄ ꯍꯥꯏꯇꯥꯔꯦꯅꯦ ꯃꯉꯣꯟꯗ ꯃꯗꯨꯒꯤ ꯂꯥꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯌꯧꯔꯝꯗ ꯌꯥꯗꯦ ꯍꯥꯏꯕ ꯃꯑꯣꯡꯗ ꯌꯧꯁꯤꯜꯂꯝꯕꯒꯤ ꯃꯑꯣꯡꯗ ꯇꯧꯕꯁꯦ ꯁꯤꯒꯤꯁꯤꯗ ꯏꯝꯐꯥꯜꯗꯁꯨ ꯀꯪꯂꯥꯗ ꯄꯨꯡ 1 ꯋꯥꯔꯤ ꯁꯥꯟꯅꯅꯤ ꯂꯩꯅꯤ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯃꯥꯅ ꯋꯥ ꯉꯥꯡꯕ ꯃꯌꯥꯝꯗ ꯄ꯭ꯔꯣꯖꯦꯛ ꯈꯔ ꯁꯪꯒꯥꯕꯅꯆꯤꯡꯕ ꯇꯧꯒꯗꯧꯔꯤꯕ ꯑꯗꯣ ꯀꯅꯥꯒꯨꯝꯕ CSO ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯂꯩꯕ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯎꯅꯗꯕꯤꯗ ꯑꯣꯔ ꯄꯥꯔꯇꯤꯒꯤ ꯂꯩꯕ ꯃꯦꯝꯕꯔ ꯃꯌꯥꯝ ꯀꯩꯀꯩ ꯃꯌꯥꯝꯁꯤ ꯑꯝꯇ ꯎꯅꯗꯕꯤꯗ ꯍꯥꯏꯇꯥꯔꯦ ꯃꯥ ꯆꯨꯝꯅ ꯈꯛꯀꯤ ꯑꯗꯨꯃꯥꯏꯅ ꯈꯛ ꯁꯪꯒꯥꯕ ꯈꯣꯠꯀꯥꯕ ꯈꯔ ꯇꯧꯔꯒ ꯃꯌꯥꯝꯗ ꯋꯥ ꯉꯥꯡꯕ ꯃꯥꯅ ꯉꯥꯡꯕ ꯈꯔ ꯃꯌꯥꯝ ꯇꯥꯍꯜꯂꯝꯕ ꯑꯗꯨ ꯅꯠꯇꯅ ꯀꯩꯝꯇ ꯇꯧꯕꯒꯤ ꯋꯥꯐꯝ ꯌꯥꯎꯗ꯭ꯔꯤꯕ ꯍꯧꯖꯤꯛꯐꯥꯎꯗ ꯑꯗ ꯁꯤꯗ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯈꯣꯠꯄ ꯍꯥꯏꯕꯗꯣ ꯑꯣꯏꯗꯣꯔꯤꯕ꯭ꯔꯥ ꯀꯩꯅꯣ ꯃꯤ ꯑꯃ ꯂꯥꯛꯑꯦ ꯍꯦꯛꯇ ꯄꯪꯑꯣꯛ ꯇꯣꯛꯄ ꯑꯃ ꯂꯥꯛꯑꯦ ꯄꯪꯑꯣꯛ ꯇꯣꯛꯄ ꯑꯆꯧ ꯑꯁꯥꯡꯅꯤ ꯍꯥꯏꯕꯒꯤ ꯄꯪꯑꯣꯛꯇ ꯑꯣꯛꯄ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯄ ꯍꯩꯅꯕꯤ ꯑꯃ ꯑꯗꯨꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯁꯤꯆꯨꯋꯦꯁꯟ ꯑꯗꯨꯝ ꯂꯨꯔꯕ ꯑꯋꯥ ꯑꯅꯥ ꯇꯥꯏ ꯃꯇꯝꯗꯨꯗ ꯀꯩꯒꯨꯝꯕ ꯃꯇꯦꯡ ꯑꯃꯇ ꯇꯧꯗ꯭ꯔꯒ ꯂꯥꯟ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯌꯦꯡꯕ ꯂꯥꯛꯄꯒꯤ ꯇꯥꯏꯞꯇꯀꯣ ꯀꯔꯝ ꯇꯧꯔꯤ ꯀꯥꯏꯅ ꯌꯦꯡꯕ ꯂꯥꯛꯄꯒꯤ ꯐꯤꯕꯝꯗ ꯂꯥꯛꯄ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯑꯇꯣꯟꯕꯤ ꯃꯆꯥꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯦ ꯄꯨꯡ ꯑꯃꯈꯛꯇꯪꯒ ꯁꯤꯗ ꯂꯥꯛꯄꯤꯕ ꯄꯨꯡ ꯑꯃꯈꯛꯇꯪꯒ ꯂꯩꯔꯝꯃꯒ ꯀꯅꯥꯒꯨꯝꯕ ꯑꯝꯇ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯅ ꯈꯣꯠꯇꯅ ꯇꯧꯕꯒꯤ ꯐꯤꯕꯝ ꯂꯩꯇꯕ ꯃꯁꯤꯗꯩꯁꯤꯗ ꯑꯩꯒꯤ ꯃꯣꯠꯀꯤ ꯋꯥꯅꯤꯀꯣ ꯁꯦ ꯊꯝꯖꯔꯤꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯍꯧꯖꯤꯛ ꯀꯩꯅꯣꯒꯤ ꯍꯌꯦꯡ ꯃꯤꯇꯤꯡꯒꯤꯗꯃꯛꯇ ꯈꯣꯝꯕ ꯈꯣꯠꯄ ꯃꯤ ꯍꯧꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯖꯩꯑꯕ ꯈꯣꯝꯕꯒꯤ ꯃꯊꯧ ꯀꯩ ꯂꯩꯒꯦ ꯁꯤꯡꯗ ꯃꯤ ꯃꯁꯥ ꯈꯛꯅ ꯄꯥꯝꯖꯔꯒꯗꯤ ꯑꯣꯛꯆꯔꯨꯖꯅꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯄꯥꯝꯖꯕꯉꯩ ꯑꯣꯛꯆꯔꯨꯔꯣ ꯄꯥꯝꯖꯗꯉꯩ ꯈꯣꯝꯕꯤꯔꯨꯅꯣꯕ ꯈꯣꯝꯅꯕꯒꯤ ꯑꯥꯔꯊ ꯀꯩꯅꯣ ꯍꯧꯖꯤꯛ ꯑꯁꯨꯛ ꯋꯥꯅꯔꯕ ꯑꯗꯒꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣই ꯃꯩꯇꯩꯁꯤꯡꯗ ꯀꯔꯤ ꯈꯨꯗꯣꯡꯆꯥꯕ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯑꯍꯦꯟꯕ ꯄꯤꯕꯒꯤꯅꯣꯕ ꯃꯥ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯀꯗꯣꯏꯁꯤ ꯑꯃꯨꯛ ꯑꯣꯛꯎꯕꯗ ꯌꯥꯏꯅ ꯁꯨꯝ ꯇꯧꯔꯛꯀꯗꯣꯔꯤꯕ ꯐꯤꯕꯝ ꯅꯠꯇꯕ꯭ꯔꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯃꯌꯥꯝꯁꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯅꯠꯇꯕ ꯀꯔꯤꯝꯇ ꯂꯩꯇꯦ ꯁꯝꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯐ꯭ꯔꯤ ꯃꯨꯞꯃꯦꯟ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯅ ꯃꯩꯇꯩꯁꯤꯡ ꯐ꯭ꯔꯤꯗ ꯆꯠꯄ ꯈꯣꯠꯄꯁꯨ ꯌꯥꯍꯟꯗ꯭ꯔꯤ ꯑꯗꯒꯤ IDPꯁꯤꯡ ꯀꯣ ꯂꯥꯟꯖꯦꯟꯅꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯃꯌꯨꯝꯗ ꯂꯣꯏ ꯍꯟꯖꯤꯟꯅꯗ ꯈꯣꯠꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯕꯁꯨ ꯑꯣꯏꯗꯦ ꯀꯔꯤꯅꯣꯕ ꯁꯤꯗ ꯇꯧꯔꯤꯁꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯍꯔꯥꯎ ꯇꯌꯥꯝꯗꯣꯏꯁꯤ ꯀꯔꯤꯅꯣ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯃꯩꯇꯩꯁꯤꯡꯒꯤ ꯑꯣꯏꯕ ꯄꯥꯝꯕ ꯃꯩꯇꯩꯁꯤꯡꯅ ꯄꯥꯝꯖꯒꯗꯕ ꯃꯑꯣꯡ ꯃꯇꯧ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯇꯧꯕꯤꯗꯕ ꯑꯗꯨꯒ ꯃꯁꯤꯗꯩ ꯑꯩꯈꯣꯏꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯅꯅꯕ ꯀꯥꯟꯗ ꯈꯣꯝꯕ ꯃꯤꯒꯁꯨ ꯌꯥꯎꯔꯤꯕ ꯃꯁꯤꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯤꯁꯦ ꯃꯤ ꯃꯁꯥ ꯃꯁꯥꯅ ꯄꯥꯝꯕꯒꯤ ꯃꯁꯥ ꯃꯁꯥ ꯑꯣꯛꯆꯔꯣ ꯑꯩꯈꯣꯏꯅ ꯊꯤꯡꯉꯝꯕ ꯅꯠꯇꯦ ꯅꯠꯇ꯭ꯔꯣ ꯀꯔꯤꯒꯤ ꯈꯣꯝꯅꯕ ꯅꯥꯏꯅꯣ ꯁꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯌꯥꯝ ꯄꯥꯝꯖꯗꯦ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯅꯕꯒꯤ ꯂꯝꯕꯦꯜ ꯑꯃ ꯑꯣꯏꯍꯜꯂꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯈꯪꯖꯩꯌꯦꯕ ꯀꯩꯒꯤꯅꯣꯗ ꯃꯥꯏ ꯄꯥꯔꯇꯤꯁꯤꯡꯒꯤ ꯈꯟꯕꯗ ꯑꯩꯈꯣꯏꯗꯤ ꯀꯪꯒ꯭ꯔꯦꯁ BJPꯒꯤ ꯋꯥ ꯂꯩꯇꯦ ꯏꯔꯝꯗꯝꯒꯤꯗꯃꯛꯇ ꯂꯩꯕ ꯏꯔꯝꯗꯝꯒꯤꯗꯃꯛꯇ ꯀꯩꯒꯨꯝꯕ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨ ꯑꯩꯈꯣꯏꯅ ꯂꯣꯏ ꯎꯅꯔꯀꯥꯟꯗ ꯃꯗꯨꯒꯤ ꯄꯥꯔꯇꯤꯗꯨ ꯄꯤꯔ ꯐꯅꯤ ꯃꯗꯨꯒꯤ ꯄꯥꯔꯇꯤꯗꯨ ꯄꯤꯔ ꯈꯟꯖꯗꯧꯅꯦꯕ ꯑꯁꯤꯗꯒ ꯈꯣꯝꯃ ꯈꯣꯠꯄꯒ ꯇꯧꯅꯗꯅ ꯇꯧꯔꯤꯁꯤꯗꯤ ꯌꯥꯝꯅ ꯑꯗꯨꯒꯨꯝꯕ ꯃꯤꯊꯤꯕꯣꯡ ꯃꯤꯇꯝꯕꯥꯜ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔ ꯌꯥꯎꯔꯤꯁꯦ ꯃꯁꯤ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯏꯇꯥꯔꯦ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯁꯤꯅ ꯑꯩꯒꯤ ꯄꯥꯔꯇꯤ ꯈꯤꯇꯪ ꯈꯟꯕꯤꯕꯒꯤ ꯃꯇꯝꯗ ꯅꯠꯇꯦ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯒꯦꯀꯣ ꯊꯦꯡꯛ ꯌꯨ